Ngasi phongkiba tongan-tonganba pausising amadi social media dagi lokotjaba pausingi update pijeri ahanbada maruiba pau saisakpa AJ Mesnamda film forum na pung nipu nipalgi matam thakre Kuki National Army KNAB na Myanmar Military Army da aganba attack chathakre Arambai Tengolgi PRO Robin Mangang khwairakpangbi update ka loinana Nambol Sabal Lekai ambush da maru oina chenabani haiba mioi phagat kre Senapati district ki Kuki singna namna taba upper amasung lower khabam village da popi thana ba lam hector tarahumdoi kokthokpa thengnare haina forest na report tawrakli RK production na numit tarani gi manungda sendoraktrabadi mathanta sijaragani haina mangina phongdorakli Manipur da miron bi lak amagi manungda angang unabada mirol dui nupi chani marifuni thoi siri haina MHIS na report pirakli rupa lak ama fine sahi mari jail da thambagi phadok pikre Low Sandoktuna Loksal Lobby Riba Lopu Singna Handak Sahigi Loksal Lobby Danaba Appeal Torakli Hospital Singda Layeng Balakwa Mioi Sibagi Changwang Kalakliba Asi Doctor Singna Section Bawat Padagini Haina Pongdorakli NIT Manipur Asi Science and Technology Gi Lamda Malem Gi Thakta Miyamna Sakhanglaba Institution Ama Oiba Ngamle Trong Law Vida Mioi Ama Phajin Khibagi Tidim Lambi Thingkre Hauzik Paul Sandongna Pijari Saisakpa AJ Mesnamgi Mafamda Film Forum na asumna notice tawri Haukiba date 2025 September numit azida adongi pendaba pungningi wafam kaya taranithoi suba manifa lisingani kunmangaga mari leinana social media da upload tobiduna pongdok pirakpa thengnajare sillang leba film forum Manipur amasung thauna kakching anibu miyamda lana phongdokpa pauthokpa amadi lana lamjingba kayasu yaure Masong Park Naidaba Wapam Kayasu Yauri Film Forum Manipur na Pungningi Fiendaba Nuaitaba Sing Adu Mayek Sengna Khangjaning Badagi Adombu Film Forum Manipur gi office da office hour matamda letter asi hek phangbagi pungpham dagi pung nipu nipalgi manung phawbada lakpinaba Kanghanjari Karigumba Laktaba Toklabadi Film Forum gi apex body ama oiriba Film Forum Manipur asibu adomna lumna logde khanjagani amasung Film Forum Manipur na lawrakpa phirep sing nasana thengnajaba tabani haina asumna notice tawrakli Makha tarpa Myanmar gi update da Kuki National Army Burma KNAB na Myanmar gi military army amadi maitai yawol lanmi singda akanba attack chathari khut thoknaba asida nakal ahum mangna matik chaba paukhum pinaduna khut hanaduna haujiksu akanba mongda khut thoknari misi minagi pau haujik phaubagi phangba leitri ningsingba yabadi Myanmar lebak asida haujik tha kharagi mamangdagi khulai paiba insurgent group singi marakta khut thoknaba amadi military junta gi mathakta PDF KNLA KIA na chingba singna akanba attack chathabada misi mina chauna yauduna Myanmar lebak asi haujik lan gi lebak onduna leiri Makha tarakpada Arambai Tengolgi PRO Robin Mangang khwairakpamna asumna update pirakli Khunai Laibaki Yaknabadi Iraisa Oirasu Laikai Mi Oirasu Mamu Thudekadabani Masida Yauksilakpa Singdi Lup Oiro Nupa Oiro Nupi Oiro Yaknabani Haina Logani Haina Asumna update piri Haujik Pauchigi Pausing amuk sandongna pijali satliba tha asigi tang 18 gi numidang wairam pung 3 rom tarakpada Bisnupur district ki Nambon police station gi manung channan leiba Nambol Sabal Lekaida Kunthraumdoi suba Assam Rifles ki gari da ambush chathaduna security personnel ani sikhiba amadi mangana sogan kiba thaudoki prime accused ni haiba lalolo PLA gi bail out member ama security force na phagatpa ngamkhre director general of police tagi ngasi thadokhiba cherol amada khulai paiba mioi khara Imphal West district ki manung chanba Kamongi mafam singda leire haiba akaknaba pau ama phangbadagi Imphal West district police amasung kunthra humdoi suba Assam Rifles ki apunba team amana ngarang nongalamdai anganba pung ama taba matamda akaknaba operation chathaki maduda Khomdram Ojit atopa ming Kailal chahini putaret apokwa laikidraba Khomdram Mani awang lekan thabi awang lekai dagi haiba mioi asi phagatpa ngamki mahakpu hanbagi wahang pang chathabada mahak PLA bail out member amani amadi PLA gi damak thabak tawbani haiba khangba ngamki makhatana thijinbada Nambol Sabal lekai gi ambush da mahak haktengnana saruk yakhi haina su phongdoraki AR gi gari aduda nongmai kapsin lamlaba matung mahak amasung atai loinaba mioi sing Loktak Pat romda chatuna nongmai amasung bomb sing aronba mafam amada lotuna thamki hairi pharaba mioi asina haidoropagi matung ina khuchu khulai kayasu phagatpa ngamki pharaba khuchu khulai sing adudi magazine mariga konaba AK47 rifle ama magazine aniga konaba
HK rifle ama magazine mangaga konaba AK rifle ani magazine ahumga konaba insas rifle ama lethot shell ahum AK maru chama humbudra M16 gi maru chani taratruk insas ki maru humbutaret yauna mobile handset ama wallet ama amasung Aadhaar card amaga konana fabani hairi makatana thijin humjin bagi thabak chathabaga loinana makatana ambush aduda chenaba atai miyoi singsu phanana ba honari hairi State government na war on drugs ki manung chana changsilakpa khongthang amada mari leinaba line department haibadi forest department na singi manung hanjinba mafam chingda drone sijinaduna ain kaina popi thabra haibagi drive sing chathaba hokhibaga loinana Senapati district ki upper amsung lower khabam khul singda popi thanabagi damak lam hector 3 kokthokduna thamlamba thengnare hari official oiba pawgi matung ina Senapati forest division ki official team amana ngarang chathakiba official operation aduda unmanned area vehicle UAV amasung drone sing sijinaduna district asigi manung hanjinna leiba upper amsung lower khabam khul singda chathakhiba aerial services singda hariba khul asigi singyada forest ki lamsing chawrangna hector 3 rom kokthoklaga ain kaina popi thana ba thorang tawriba asi thengnarakibani hairi amaromda chathakhiba aerial surveillance aduda mafam aduda kokthokliba lamgi akoibada hana khunja singna kokthokduna popi thabagi khudamsu thengnakhi hiremasiga mari leinana Senapati forest division ki official singna kudakta police da information piduna police na khabam khulgi village chairman da warning thaduna hariba khulna koliba mafam singda ain kaina popi thaba sing thariba sing mahangan tan gadabane amadi matungda hariba khul singi mafam sing asida popi thaba yaroi haina akanba warning tokre hari makha tarakoda official gi oiba paw asina Hauzik Khabam Khulgi Chingyada Leiriba Mafamsing asi Reserve Forest Area ge manung chanbani amasung Senapati District ki police na konba mafamsing ni hairi ningsingba yabadi Manipur state ta maru oina singi district singda Kuki singna Reserve Forest amasung Protected Forest ki mafamsing ain kaina sangsinduna forest ki lam kokthoklaba matung popi thaba sing paktaknana thaba haurakpagi Manipur government asina asoba problem ama mayoknaduna lakle masigi mathakta Manipur state ki sing asi question ba lam oibana Manipur gi ching ayamba angamba amadi lambi thong khudong chadaba mafamda leiba maramna Kuki singna lisang sitna forest ki lam kokthokpa popi pambi sing thaba drug sungnaba honarakpagi thodoka mari leinabna hauzik Manipur da achoba iho ama thoktuna leiri Manipur da sahi asigi February thada president role thamduna popular government laikidraba matung hauzik Manipur state ta chalairiba PR government asina popular government na chatharamba war on drugs ki operative campaign asi makhatana chathaduna Manipur ki district sing maru oina singi district singi district administration singda akanba instruction pikre loinana line department oiriba forest department amasung law enforcement body singa loinana singi district singi manung hanjinba mafam singda ain kaina popi thaba sing tharibara haiba yengsinbagi damak anoba khulai pithaduna surveillance chathaba hogre Imung manungna inthok piraba amadi kana lejadraba halkaya gi changjafam oiriba langol old age home miyamda lan uhanba yaba mawongda RK production koba channel amana ngarang thadokhiba video adugi matangda numit 10 gi manungda sendorakdrabadi old age home asigi chairman oinam mangi masa matanta sijaragani phongdokre Manipur press club ki thangjing holda hiramasiga mari leinana pangthokhiba pawgi mifam amada wafam asi phongdokladuna chairman oinam mangi na makatana hai masagi pongnafam lamda thangada leiba lokpham kaya yonthokduna lamdam asida leiriba ahal kayabu mafam asida thamduna makhoigi awat apa leitana ba kanna honaduna lakli matam sangna lengaki mateng yaudana home asida leiriba miyoi singi damak kanna honaduna lakliba home asibu miyamda lan uhanba yaba video ama RK production na sandorakliba asi athuba matamda sengdoraktrabadi RK production gi mathakta logi oiba mateng lauduna court wagalagani masida natana masagi ojaba kaya thadokduna ahal oiraba miyoi singi damak hingjariba mahaki mingchat thialiba RK production na numit 10 gi manungda sengdoraktrabadi masa mathanta sijagani home da lakpa chengchak yonduna chai haiba tongan ba maral kaya RK production na sengdorakliba asi laibak thibani amadi mahakna video aduda phongdokliba wafamsing adu yumpham yaudabani kumja lising ani tarukta register tawraba matungda ahal oiraba singi oina chalairiba old age home asi hek hobadagi lengaki mateng yaudana miyamgi matenga loinana hingminaduna lakli old age home asida leiriba ahal oiraba singi mathakta ana layeng
matamda mingondagi sel puduna layengba kaya amasu yaukre masida homgi mingda sel tali haiba RK production gi wapam asidadi yumpham yaudabani mina piramba selna home asida changba pochai kaya leibata natana home asibu semgat sagatuna wana honarakpani adubu RK production na home asigi mingda kanaba kaya logduna leire haiduna maral sirakpa asimak angakpa poi maram aduna RK production na home asida sirakliba maral mayam asigi evidence piba ngamdrabadi masa matomta society togduna sijagani hainasu akanba wapam thamlakli International Journal of Reproduction Obstetrics and Gynecology Health Management Information System gi data sing analyze tawduna phongba report amagi matung ina Manipur state ta mirol bi nupi lakh ama angang unaba matamda miron bi chani marifuni thoi siri haina phongdokli International Journal of Reproduction Conception Obstetrics and Gynecology na phongliba report asigi matung ina Regional Institute of Medical Science RIMS Manipur khaktada mirol bi nupi lakh ama angang unaba matamda miron bi marifu taruk haukiba sahi manga asida sikibagi data lei haina phongdokli Mortality ratio asi Manipur gi oina wang lairibagi maram piduna report asina hai mironbi mama singna angang unanabagi damak maru oiba hospital singda pukhalakpa sing ayamana khudaki oiba maramna obstetric hemorrhage amasung hypertensive disorder thokpadagi ayambani hiramasi gi matangda researcher singna tigatpa matamda Manipur gi maru oiba hospital singda mirolbi nupi singna angang unabagi pukhalakpa matamda siba thokliba ayambana masa yamna pokpa nupi sing masagi anabagi history leitaba patient sing amadi arapa khungangdagi lakpa health care ningthina logdaba patient singna ayamba oiri Manipur state asida mortality ratio India gi oina yenglubada khwaidagi wangba state oiri masi laibak thiningai ni maram asina health care provide tawriba maru oina major oiba hospital singda health care facility ningthina thambaga loinana health care service ta mathok tawriba doctor amadi atai subordinate staff singna section na amadi quality laina health care family sing facility sing patient sing da piba mathok tai masiga loinana Manipur state ki oina MMR wangkhalakliba asi mironbi nupi singi oinadi yamna khudong thiningai ni maram asina Manipur gi oina reproductive health system asi kudakta reform tawduna semdokpa mathok tare haina report asina phongdokli panba yai ikoi koidringai RIMS hospital da angang unanabagi damak pukhalakibi chahi 36 surabi Goti Mayum Ongbe Rani Bala Devi Wangkai Yumlembam Laikai Angang Unanabagi Damak Dr. Singna Procedure Sing Pangthoktuna Angang Unaraba Matungda Laikidabagi Thagdoktagi Hogduna Manaba Thagdok Sing Laikibana Maram Oiduna Khosaunaraba Miyamna Institution Asigi Dr. Sing Fawba Dr. Sing the Fawba Attack Chathakiba Laikre Sahi ani makhai da ngai bi pikli bi nupi macha amada sexual assault chathakibagi maral leire haina lauthokraba sahi humpu mari suraba ningthogjam chawba lupa lakh amagi fine ga loinana sahi mari jail da leiduna awaba thabak subagi cherak pikre kumja lising ani 18 gi December da thokiba thodok asigi matangda lokhatkiba special trial case number 06 of 2024 gi hearing Singani kunmanga gi August 13 amasung September 13 da special judge RK Memsagi court hearing chatharaba matung ngarang judgment amasung order lauthoktuna ningthojam chawba hairiba miyoi asi POCSO Act Singani 12 gi under section 19 section 6 ki makhada thodok asida convict pikibani ngasi makhatana special judge RK Memsagi court sentence hearing chathaduna ningthojam chawbagi mathakta pigadaba cherak lauthokibani sentence hearing lauthokpa matam asida hauzik sahi humbudra mari suraba lapupat tera khunau khodak awang laikai dagi ningthojam chawba apokpa laikhidraba N Birumangol Singh lupa lakh amagi fine piba ngamlabadi madugi senpham tangkhai aduna victim da pigani amoromda lenga kamari leinaba victim compensation scheme gi makhada su lupa lakh ani gi senpham victim amasung mahaki imung manungda pigadabani haina khanghanki Pungdongbam Gram Panchayat ki manungda leiriba longmi sing kokta khut handare handak thokiba ising ichauduna longmi singda aduki matik awaba chaitheng piri Manipur gi ani suba khwaidagi chawba lokol oiriba sabam lokol hairaga khangnaba lokol Pungdongbam khongnang khong haijabi loksangna chingba lokol sing lopari lising ani gi mathakta oigadaba asi chayol ama hena ising thumjin kibadagi phau pomlakpa satkalakpa matam oibana loina pumlaga mangle maram asina mari leinaba department ki official sing na yengsin biduna awaba taraba longmi sing asigi government ki maikaidagi pangba yaba mateng pangbinaba amadi lo chatoktuna loksal lobiriba lopu singna handak sahi gi loksal lobidanaba longmi sing amadi Pungdongbam Gram Panchayat ki maikaidagi mari leinaba singda appeal torakli
Manipurgi government hospital singda layeng balak pa miyoi sibagi chang wangkhalakliba asi doctor singna section ba watpadagi ni haina amkilgi president Laurembam nganbina phongdoragli Manipur Press Club ki thangjing holda lup tara nipal amkil UPF NIPCO NLAL Nipal Anul Thobal Ima Nupi Samas Tami Singmi Alpha Kada Mapi Council Ichal Machalema Phawai Bikaithel Pauna Kaithel Amadi Sengwat Chagot Luki Miyoi Singa Lonana Pangthokiba Paugi Mifam Amada Wapamasi Amkilgi President Laurembam Nganbina Phongdok Tuna Hai Manipurda Ladiba Sel Pajadraba Miyoi Kayana Private Hospital da Layengba Ngamdabana Maram Oiraga Government Hospital Singda Layengba Lakpada Miyoi Kaya Asi Ana Yaurokpa Asimak Laibak Thibani Hospital da Asi Ana Thokpa Haibasi Sanabini Adum Oinamak Government Hospital Singda Thabak Tauriba Doctor Singna Makhoina Anaba Miyoi Singbu Ningthina Yengbagi Mahuta Atopa private hospital singda chatuna sil hena taning badagi hospital aduda intern tauriba amadi PG gi mahiroi sing thadok tuna layeng badagi misimina wangkhalak pani anaba miyoi amana hospital da lakpa matamda mahaki anaba du phagani khanduna lakiba ngaktene adubu hospital ayambada thabak tauriba doctor amadi nurse singna anaba miyoi singbu ningthina loina bidaba Ananba Firol Chetuna Hospital da Laktuna Anaba Miyosingda Sokning Dabagi Chanabi Ama Lerakliba Asi Doctor Amadi Nurse Tamba Horakpada Anaba Miyosingbu Karamna Loinagani Haiba Ningthina Takpi Tambiba Pami Loinana India Ki Tongan Tonganba State Singda Lairiba Hospital Singdagi Doctor Amana Mahaki Patient Ama Layengba Matamda Soida Ngamdanaba Atopa Doctor Kaya Tanaduna Layengba Chathai Karisu Laitaba Minor Case Amagi Layengba Lakpa Miyoi Kaya Government Hospital Singda Sibagi Wathok Thokliba Asi Mathang Thoktanaba Dr. Singna section ba phai haiki National Institute of Technology NIT Manipurasi Science and Technology gi lamda malengwi thakta miyamna sakhanglaba institution ama oiba ngamle haina Manipur gi Governor Ajay Kumar Valana phongdokre wapam asi NIT Manipur gi 32 suba convocation gi thoram ama Imphal East District ki Palace Compound da leiba City Convention Center da pangthokpa thoram da phongdokibani thoram aduda NIT Manipur gi Board of Chairperson CMDNL CO su oriba Bajrang Lal Bagra NIT Manipur gi Director TVLN Somaya Julu Institution asigi registrar ke ais tomasu saruk yaki convocation aduda kumja lisingani kunmari kunmanga gi oina gold medal fangkraba mahiroi yauna mahiroi chani mariputra manga da medal amadi degree certificate sing yenthoki thormadu gi mithunglen gi warol piraduna governor Ajay Kumar Balana hai Mahiroi singna ngasi fangliba degree asina aroiba nate masina mahiroi amagi punsigi panthung adu yaunaba hoba lambini mahiroi sing asina mai paklakliba asina NIT gi oja sing amadi makhoi gi mama mapa sing gi achoba thodang yauri NIT amasung IIT gumba India gi maming leiraba institution sing asina malem gi thakta lamjen tanabada yauduna scientist amasung entrepreneur kaya puthokli amadi lebak asigi chakhot thorangda Thabak thoram kaya pakhatpada mangjil thanaba honari haina phongdokhi PLA gi Nifutare Chuba Mapo Kumonga Mari Lenana Manipur Miyamda Paujel Pirakli Hanba Maktada Imalebak Amasung Miyamgi Ningtam Lanjang Asida Thawai Katkraba Athoba Singi Mapamda Kok Nonduna Ikai Kumnaba Uchari Yawol Thaudang Saruk Yaminariba Lup Khudingmaki Marup Sing Amasung Lanphamda Thaudang Pangthokliba Thona Faraba Marup Sing Khudingmakpu Ehakna Ikai Kumnabaga Loinana Taramna Okchari Haina Aina Thinkraba Lalolup Revolutionary People's Front Ki Acting President MM Angubana Khuyek Piduna Thadokpa PLA gi Nifutare Chuba Mapo Kumonga Mari Lenana Manipur Miyamda Paujel Pirakli Chirol asina makha taraduna hai Miyamgi Ningtam Lanmi PLA na Ima Lebak amasung Miyamgi Ningtam nabagi damak khulai paiba lanjang changsilakiba kumja Nifutare mapung pharakle sanglaba khongchat asida masak laksinba waba hekta lepthokpa ngamdaba mawong matau amana lanjang sigi hauna machat oina loina duna lakli machat asida phibam mayam ama yauragasu aikhoigi yengnaba oiriba asigi phibamna yamna chawba mafam ama kallaga lairi amaromdadi masina ningtam lanjangi mapung oiba phibam nainabada phibam masak khangdokpa ngamnabagi achoba masak oheli ngasidi mawong asimakna lanjang asi karamba khongfamda leire amasung maikei kadomda olaba yana lei haibadu khangba ngamba yamna akhanaba matang amana yorakle haina phongdokhi Makha tarakpada editorial column dagi machangoiba pau amatang lokhachari ko2 gi economic blockade AR na yanaba honabada mimang phamba haibadu hek
थोईदा खुलाई पाइबगी इहो लाक्सिनबा मणिपुरदा तोंगान तोंगानबा मखलगी सेंट्रल फोर्सिंग मणिपुरदा थमली काउंटर इंसर्जेंसी अमसुंग इंडो म्यांमार बॉर्डर येंगसिनबगी थौदांगसु मणिपुरदा सेंटरना थारकिबा असम राइफल सिंगी पर्सनल सिंगना तौरी सिंथानिंगाई ओइबा एआर गी थबक थौरम कयाना मणिपुरदा तंगदु लैताना लहेनबदा मतेंग पांगली मयाई काबा चिंजाक फाबा लोगी मायोकदा थबक लोखटपा दा सिंथाबा याबा थबक सिंग तौबदा नतना मपुंसी फावबा कटली मणिपुर हाइबा मफम असी सरुक खर खक नतना अयामबदी डिस्टर्ब एरिया स्टेटस लाउथोकलिबा मफमनी स्टेट असिदा असम राइफल्स की पर्सनल सिंगना अंडरग्राउंड की केडर कया नोंमैना कापतुना हाटख्रबनी खुलाई पाइबा नाहरोल सिंग अदुनसु security force kaya ama hatkiba laikre amasina lalobagi irang asigi warusin puraktriba phawba asigumba sidi adum thoklagadabani personal sing asina disturb area status leiba mafamda mathau tobagi damak tokaiba senpham kaya su thagi tolopta haplibani masina taklibadi makoi khudong thiningai oiba mafamda thabak tauri haiba asini bunama asigi mathakta mathok pangthoktapada central force ki personal ama siba thoklagadi mahaki imung manunggi naknaba miyoi singda asoba senpham ama pi मसीगिसु मथक्ता इमुंग अदुगी थबक तौबा ngamba मियोय लेरगदी थबक चंगबदा खुदोंग चाबा फंगहली मसी पुनमक असि मणिपुर गुंबा खुदोंग थीबा थोकपा याबा मफम सिंगदा अकीबा अमसुंग निहन्नबा यावदना थबक तौजनबनी मरमदुना हंदकता बिष्णुपुर डिस्ट्रिक्ट की नंबोलदा सखंगदबा सिंगना एम्बुश तौरक्तुना 39 एआर की पर्सनल अनि हाटखिबा अदुगा पर्सनल मंगा अमना असोक अपन नंगलमखिबा थौदोक अदुदा पांगदबगी लिचटनी अमसुंग इंडिया की सिटीजन अमा ओइना मिपुम अयामना कंडेम तौनै अदुबु चथखिबा एम्बुश अमसुंग मिसी मिनागी थौदोक अदुददी नॉर्मल नि हाइना लौरबसु याय नोंमै नत्रगा नोंमैदी अदुम थोलगदबा लैबनी मसिबु थोखललोय हाइबा तारगदी खुलाई पाइबा कांगबुसिंग अदुगी मथक्ता लोगी चप चाबा थबक लौखटपा अमसुंग इंडिया गवर्नमेंट का निंगथिना वारी सानादुना महौसागी पुंसी रोलदा पुरकपा खक्तना ओइगनी मसी हेक्टर नत्रिबा मखैदी मफम कयागी ममा कयागी ममितगी पिरांग लेप लेतना ताकीगनी मपा काइनरबा मचा कयागी तेंथा खोंजेलना अदुमक नीलखिनी नंबोलदा सखंगदबा मियोय खरना एम्बुश तौरक्तुना एआर की पर्सनल अनि हाटखिबा अमसुंग अतोप मंगाना सुगनखिबा थौदोक अदु एम्बुश तौरखिबा अदोमगी मियामसु वाकत मिफम फमदुना रैली चतुना यानिंगदबा फोंदोकनरखी मणिपुर की गवर्नर अजय कुमार भल्ला मणिपुर की चीफ सेक्रेटरी पुनीत गौवेल अमसुंग पॉलिटिकल पार्टी कयानसु नुवाइतबा फोंदोकपगा लोइनना कंडेम तौनरखी ई नाइ ताबा मिसी मिनाबो हाटपगी थौदोक खुदिंगमक अचुंबनी अमसुंग तोफम थोपनी हाइबसिदी मियोय खरक खजिक खक ओइगनी अयामबना मणिपुर की मियामदी थौदोक अदु यानिंगदे लैखिदबा सिंग अदुसु मियोयबनी मखोयसु इमुंग मनुंग लै मरम अदुना मखोय अनिना सीखिबदु इमुंग मनुंगी मियोय सिंग अदुददी साथीरबा चैथेंग फंगलंगनी वाखल तारमलोय मखोयगी मचा मसु सिंग तेंथानरंगनी मसीमकना मियोयबा खुनाइगी मायोक्ता तौबा थबक अमनी हाइबा ना हाइना लौरबसु याई एम्बुश की पाव अदु हेक फंगबगा थुना यांगना मफम अदुदा स्टेट फोर्सिंग चंगसिलखी मसीगिसु मथक्ता इन्वेस्टिगेशन निंगथिना चथबा हौखी थौदोक अदु थोखिबा मतुंग नोंग हेक nganbaga एम्बुश अदुदा सिजिनबनी हाइबा मारुति वैन अमसु रिकवर तौबा ngamखी अदुबु खुलाई पाइबा मियोयसिंग अदुदी मनाक अदुवाइदा अमा फावबा लैबा थेंगनाखिद्रे अदुबु मखोय कयाना फना हाई सिंगना लोलगसु एम्बुश अदुगी मरुमदा कना लेबगे हाइबसी सुंगसोय सोयदना पुथोकपा ngamgani मसिगिसु मथक्ता चेनबसिंग सोयदनसु फारकनी थांगै चेंगनमक्ति असिगुम्बा मखलगी केसिंग असिदी एनआईए अदुम पाइखिगनी मकोइना पुलिसता मतेंग पांगलगा चेनबसिंग फाननबा होनारकनी अदुबु कनागुमना नुमित निनीगी मनुंगदा हुमनीगी मनुंगदा फाबा ngamde हाइदुना प्रोपेगेंडा तौबदी अरानबा ओइगनी असुमना चरांगनबा फिबम अमा मायोकनरिङै असिदा पर्सनल अनि हाटखिबगी मतंगदा लेंगांगना हौजिक फावबा मतिक चाबा थबक अमता लौखत्तबगी मायोकदा कमिटी ऑन ट्राइबल यूनिटी कोतुना नुमित हुमनीगी इकोनॉमिक ब्लॉकेट अमा चथगनी हाइना तौरमी असिगुम्बा मिहात मिपुनगी थबकसिंग असिदी कैदोंगैदसु पुलिसना नत्रगा एनआईए ना तराई तराइना थादोकपा तौरोय ममांगदसु तौखिदे पुलिस की चावरबा थौदांग अमा पांगथोक्तुना थौरांग तौरिङै असिदा असम राइफल्स की कांगबुना याननबा नुंगसिबिनबा इकोनॉमिक ब्लॉकेट कौरकपनी हाइबा याय एम्बुश अदु कुकीदा चथबसु नते असम राइफल्स की कांगबु अमदनी असम राइफल्स की कांगबुदा एम्बुश तौरगा पर्सनल मयाम अमा हाटकिबसु लैख्रे मतमदुदा कुकी की लुप अमतना इकोनॉमिक ब्लॉकेट की थबक पांगथोकपदी लायरदना कंडेम फावबा तौनखिदे हंदक खक्ता हाइबदी कुकीगा मैतैगा यानद्रिङैगी मरक्ता बफर जोन सेमदुना स्टेट अमदा लैबा
लेबाक अनि थोपगुम लेरिंगेगी तांजा असिदा इकोनॉमिक ब्लॉकेट लाउथोरकपसिना खुंदामिनरिबा फुरुपसिंगी मरक्ता नुंगाइनदनबा हेना थोलकनी मखा तारकपा एडिटोरियल कलम की मचंग ओइबा पाउदा इल्लीगल इमिग्रेंट सिंगदा हेना लुमना लौबदगी वारिसिन पुरकपा ngamdabani इल्लीगल इमिग्रेंट चिनकुकी जो नार्को टेररिस्ट सिंगना इंकुमजा लिसिंगनी कुलुमदगी मे अहुमदगी मैतै मियांगी मतकता लंदाखिबा चही अनि हेंजिलकले वाथोक असिगे वारिसिन पुरकनबा सेंट्रल गवर्नमेंट ना होनरी हाइरबसु वारिसिन पुरकपा ngamdana लेरी मिरैपाक मचा खुलाई पाइबा नार्को टेररिस्ट सिंगना लेपाके अपुनबा के सक्तम थुगाइनबा लंदारक्तुना मियाम पाक सना हाटपा युमकै मै थाबा नेशनल हाईवे फ्री मोमेंट याहंदबा अमदी वाफा जोन ngak senduna leibada India government ki maikaidagi karigidamak minungsigi meeting yenglibano lebak thugainaba landa chathaduna misam miam paktaknana hatpagi ngakpibam thoktraba maral leiraba illegal immigrant sinkuki jo terrorist singbu maral leitaba amadi lebak asigi first class citizen amagumna makoibu lebak asida changjapam pibagi thawong chathaduna leiriba makai loikham naidaba wathok oikigani amaromda manipur bu लोनाबीगी थाकता मियेंग थमदुना पॉलिटिकल की लौतुनबा मियेंगदा लेंगाकलोन चथरिबा मखै इल्लीगल इमिग्रेंट सिंगना येलोमी सिंगे मथक्ता लेरकपा हाइबसी हौनासानी मियामगी चिंगनबा वाफम असि लेरखिबा मरम करिगिनो हाइबा तारबदी मणिपुर अपिकपा येलो फुरु अमा ओरबसु खा नोंपोक एशियागी लेबाक सिंगे मनुंगदा Sahi lising mga henbagi maning maka tamba lebak oirami sahi lising mga henbagi maning maka tambagi puari lejaraba Manipur bu India government na lising champon Nifuma Palda Lamhui Loksing Sidina Namfuda merger agreement Sahi Tawanduna India ki Loilam Amagum Lerakiba Sahi Humbudra Taruk Mapung Pare Manipurda India ki Fiba Nungda Tilakiba Sahi Humbudra Taruk Paraba Papa India ki Lusing Basing Manipur Maitei Singbu Lebak Asigi first class citizen Oina Loba Ngamdabasi Lebak Tibani Asigumba Yonglei Melei Naiba Mityengda Yelongmi Singbu Matampumna Makta Namthaduna Thamnaba Policy da Manipurda Lalobagi Irang Leitringegi Mangjongna Armed Forces Special Power Act Lising Chamapan Yankai Nipal Semduna Miamgi Iho Namthanaba Lanmida Mihat Mipun Miot Minegi Mapangal Piduna Lady Amaromdana Manipurgi Miamna Makoi Indiani Lebak Asigi Citizen ni Haibagi Pangsau South Sabadi Lady Punamak Asigi Ona Tainabada Indiagi Lusing Basingna Illegal Immigrant Singna Lebaki Apun Masaktam Tugainaba War Crime Sataduna Miam Paktak Nana Mihat Sataraba Fauba Landarak Lebasingi Matakta Military Crackdown Sataba Laitri